Ah. Ani khangnerese I love you amta hairudna. Aisu wakhan nungaine tumnaba. I love you. Hello guys, ngasigi video sidi nahan hanadagi video si mamangda namgiba video dagi itop video mo orani ko. Haidi ngasigi video sidi hojiki viral kana oiriba bonem maringi wina bonem da call prank tawgeba ko. Ado yengase koi chi makhon jidi ma phadi phagan maneba ko. Ado kakching lon gida tawdini na ma khangbra khangdabra do yengminarse mangonda khoina haiduje wairi da lambado photo ju lahaude number ju lahaude ado somda imanaba khoida hangnaraga number se lauraga tawbani yam nungai nangi video do nang saktam da yam phajai kaina khra thagatpagido nupina haidi khra magi reaction do kumai lege habdu yengminarse ko to yengase Sinatra. Do ma yengminarse call parak tabra do ma si paradi phani khale do yengase call tabrage ko Waiting umleramna. सिर्फ वेटिंग है हमने डायल किया गया नंबर अभी व्यस्त है कृपया कुछ समय पश्चात प्रयास करें The number you have dialed is currently busy. Please try later. Busy. My unknown number block ले भी किधर करना था Wala na interview ko tawdin. Attention, tempting opportunities such as winning a lottery, instant loans, earning money through work from home, or quick money schemes promoted through social media ads or unknown phone calls may be traps set by cyber criminals. Do not fall victim. Report such incidents immediately to the National Cyber Helpline at 1930, issued by the Ministry of Home Affairs. Attention, tempting opportunities such as winning a lottery, instant loans, earning money through work from home, or quick money schemes promoted through social media ads or unknown phone. आप जिस व्यक्ति को कॉल करें No. A few moments later. Muka. Try. kata try Chale. तुम गरो खंदी Hindi krati. Haji Pumabanda na. आप जिस व्यक्ति को Oh no. 854 tare ba ko to andi na so ina mo yeng Karimnagar hai. Ada. Andhra Pradesh to ni ko. Oh. Tumamada. आप जिस व्यक्ति को Chaman na si Singzu Bura, Leizuki ni Leisa Aikoina. Leisa gidi tawai oibana hakse. nani tita Ay, ruin. Tum. Iba naman.
Hello? Kara. Dada buniyam natro. Dada buniyam natro. Mane. Chakcharabo, nasaydi call tawba kayam paikhalaktrisubo. Ay sima yengaga adum leba. Sima yengbagi phone paidriro. Ay phone kaba si khangba. Nang sima yengi haidu phone na natabro kaida yengino. Sibara Ha? hamlaga. Oh. Kari film yengmino. Ha? Kay film yengamino. Kari. Chakcharabo. Ha? Chakcharabo. Kari. Chakcharabo da buniyambo. Chare. Kayamatin chage. Ha? Kayamatin chage. Tokri. Kanan thongiba. Akoy temana. Nang kakching wari da laamdo. Ha? Kakching da laamdo. Ah. Dudo ay tingna hawba ngam hawdreba. Ah. Udi uraga aido thaba ama laihibagi adum halaba number lauge haibasu nang phone paire taibako. Ah. Adudo phone paregasu aina number lauge haiba nang hawdabagi number do imanaba hoida dum hangaga nangi number laubniba. Ah. Nang sauningbro. Sunning did. Ado ngasidi khangnasi yabro. Ha? Khangnasi yabra ba. Ah, yeah. Ado aina phone taropase nang kanani khalino ba. Didi ay sukhangde. Du khangdabado ngasiday khangnarasi yabro. Ah. Amendo khangracheba. Aigi minse Ah. ti buniyam natabida nangi atopa min laytabra ba. Leye. Gaming kauge. Kupun. Ha pupun. Kofun. Kufun. Ah. Oh. Yam fazaye ni mingdo. Ah. Ni mama hoy tumgrabo. Ah. Adu nang koinaba laybrane. Didi. Layte. Litradi aiga khangnarasi yabro. Didi ya. Ado ngasidagi khangnarasi kwa. Ah. Do aigi chak charabo gaina aingona hangaridro. Itak chakrobo. Chare. Kari sa. Ngasize imana uti thongaga kwa. Kangmit kumba dum kanguguma tawe. Sawe. Hawe nongma chak saba lake kay mathen pizage haino. Mana like lange. Kari machal pijani ayaraga. Edi kari kumni adudadi. Ado nang nasaningba ama hairo ay sum layrake punna chasinana. Edi yadaba yado. Siyamagi adu parataba. Ya semasu nang tiger sari didi ya. Nang ya semasu tiger chai hairo didiye. Tiger. Bitiura. Kari Octopus tiger pa edi tiger tiger kasi. sadira. Nang na fast food aman zangaga koen samga nabani video da tiger chai haina thagli didiye. Adudi tiger natida. Tiger nati ha nang tiger chai haidi kirirani. Akoigi mobindo kokre. Adugile. Aduda zarasu yab natro adu layrake. Hawziki nang na mamin khangdaba tiger hype do. Aduda zarasu layrake.
Nung nang wari sananingay nupi atop laibro. Lete, amatusu letiri. Dudi ngasidigi ibani khangnarese I love you amta hairudna. Asu wakhan nungayna tumnaba. I love you. I love you too. Thank you. Bye-bye. Kaigino wari sanasi haraga bye bye haridubo. Hello. Pagi tawa. Eh, phagi tawbubu bye bye hainabro. Ainadi somda nangi number phangena harauraga phone tawraklaga nangdi supai paibide. ꯑꯩꯗꯤ ꯐꯣꯟ ꯂꯥꯛꯄꯁꯦ ꯈꯪꯍꯧꯗꯦꯕ Phone lakpa ganda haidi leisabi mayamna nangonda ngawnaramninako phone do nanakte dum thamo tumamdaidasu kola tumugo ngasidigi aiga phaunaramninane adum nangi nakta phone do thamaga dum layuko ꯑꯩꯅ ꯅꯨꯡꯁꯤꯕꯅꯦꯕ ha ꯑꯩꯕꯨ ꯅꯪꯅꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯅꯦꯕ nungsibra hangiro nantraga nangna nungsi hairo ꯅꯪꯅ ꯅꯨꯡꯁꯤꯅꯦ ꯍꯥꯏꯕ ꯅꯪꯒ ꯑꯩꯒꯀꯣ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯇꯥꯕ꯭ꯔꯥ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯅꯦꯕ aisu nung nungsibay call tarakpani nangdi ay nungsidro ꯑꯩ ꯍꯪꯉꯦꯅ aisu ꯅꯨꯡꯁꯤꯕꯒꯤ ꯐꯣꯟꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄꯅꯤꯅ ꯁꯤꯗꯔꯗꯤ ꯑꯩ ꯊꯥꯗꯣꯛꯄ ꯇꯥꯏ Dadi thadokpa tayo. kanano thadokne ay thadokningay call tarakpasu nate ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤꯀꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯑꯩꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ay thamun kai he dumain haigano karigi nungsiruidabra aina ꯅꯨꯡꯁꯤꯕꯒꯤꯀꯣ ꯑꯗꯨ ꯊꯥꯗꯣꯛꯇꯕ oh thadok oi sinine nungsiradi ko nungsidradi nungsidradi thadore Makon kasi mingdaraga ko. hoi Kamna kay emotional lag side lag sa lag ko. ꯋꯥꯉꯥꯡꯅꯤꯡꯗ꯭ꯔꯣ ngangningbudu nangna nungsidradi thadokani haiduda thamoise sokre manung yauna ko lon khoi gre Kay chinglo sama o chingmi lon changsile ya ko ko. nate ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦꯕ aibu nungsidradi leiba ngamdre hayeng unaba lakura ꯀꯩꯗ noigi khundo kariyeba ꯋꯥꯏꯊꯣꯛꯄꯅ aduda lauro nang leiba ngamdradi ꯌꯥꯔꯦ ꯑꯩꯈꯣꯏ ꯂꯥꯛꯀꯦ nang lake haiba aigi leikaisu khangdana nang kamaina lakdeba hangsu hangde ꯍꯪꯗ꯭ꯔꯁꯨ ꯀꯣꯏꯕ ꯑꯗꯨꯝꯅ ꯆꯠꯇꯕ kuicha chatlaga huigi tapdasu sonamaga lage hairo ꯍꯨꯏꯅ ꯇꯥꯟꯅꯔꯒ ꯑꯥꯗ ꯆꯤꯈꯥꯏꯕ huina tanarik chikhaiba adudi yarohe aina nungsina thamba midubu huina chikhairadi ai thamoi soktro adudi yaroi nang tumningkrabo nungsibiga wari sanabada warabo yamna ayi wari sanabada waradi kamain tawni
ꯑꯩꯒ ꯀꯣꯏꯅꯔꯒ ꯑꯃꯨꯛ ꯐꯣꯟꯗꯣ ꯀꯣꯏꯝꯁꯟꯅ ꯑꯃꯨꯛ ꯃꯨꯟꯈ꯭ꯔꯅꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯏ ꯗꯗꯥ ꯑꯩꯒ ꯀꯣꯏꯅꯔꯦꯅ ꯅꯣꯏ ꯀꯔꯤ ꯗꯗꯥ ꯀꯣꯏꯟꯁꯝꯅ ꯇꯥꯔꯒ ꯅꯪꯒꯤ ꯐꯣꯟꯗꯣ ꯃꯨꯟꯈ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯪꯁꯦ ꯑꯩꯒ ꯀꯣꯏꯅꯔꯦ ꯍꯥꯏꯔꯒꯀꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯗꯗꯥ ꯀꯣꯏꯍꯟꯁꯝꯗꯣ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯅꯦꯅ ꯐꯣꯟꯗꯣ ꯃꯨꯟꯈ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯥꯅ ꯀꯣꯏꯌꯨ ꯍꯥꯏꯕꯒꯤ ꯄꯤꯈ꯭ꯔꯕꯅꯤꯅꯦ. ꯂꯩꯁꯥꯕꯤ ꯀꯣꯏꯌꯨ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤ ꯀꯣꯏꯗ꯭ꯔꯗꯤ ꯐꯣꯟ ꯂꯧꯔꯅꯤ ꯍꯥꯏꯕꯅꯤ. ꯑꯣ ꯗꯗꯥ ꯀꯣꯏꯍꯟꯁꯝꯅ ꯅꯨꯄꯤ ꯀꯣꯏꯔꯣ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯒ ꯐꯣꯟ ꯄꯥꯏꯍꯟꯕꯅꯦꯕꯀꯣ. ꯀꯣꯏꯗ꯭ꯔꯗꯤ ꯐꯣꯟ ꯃꯨꯟꯅꯤ ꯍꯥꯏꯕ꯭ꯔꯣ? ꯀꯣꯏꯗ꯭ꯔꯗꯤ ꯐꯣꯟ ꯄꯥꯏꯍꯜꯂꯣ ꯍꯥꯏꯕ꯭ꯔꯕ? ꯑꯣ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦꯀꯣ. ꯕꯣꯅꯦꯝ ꯀꯛꯆꯤꯡꯒꯤ ꯅꯨꯄꯤꯒ ꯀꯣꯏꯔꯦꯀꯣ, ꯍꯧꯖꯤꯛ ꯀꯣꯏꯅꯕ ꯍꯧꯔꯦꯀꯣ. ꯀꯣꯏꯔꯦ ꯑꯩ ꯀꯛꯆꯤꯡ ꯅꯨꯄꯤꯒ. ꯍꯥ? ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤ. ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯑꯩ ꯇꯨꯝꯅꯤꯡꯕ ꯐꯥꯎꯗꯦ. ꯅꯪꯅ ꯇꯨꯄꯤ ꯀꯔꯤ ꯃꯆꯨꯅꯣ ꯃꯥꯅ ꯐꯥꯁꯕꯨꯛꯇ ꯍꯥꯞꯄꯗꯨꯕꯨ? ꯑꯉꯥꯡꯕꯔ ꯅꯪ ꯍꯥꯞꯄꯗꯣ? ꯑꯣꯛꯇꯣꯄꯁ ꯆꯥꯕꯗ ꯅꯪꯅ ꯍꯥꯞꯄ ꯇꯨꯄꯤꯗꯣ ꯑꯗꯨꯗꯣ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯩꯌꯦ. ꯔꯥꯁꯤ ꯌꯥꯝ ꯍꯥꯞꯄꯦ. ꯃꯁꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯃꯃꯥꯏꯗꯣ ꯀꯣꯏꯗꯥꯅꯔꯒꯀꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜꯒꯨꯝ ꯉꯥꯜꯂꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣꯀꯣ. ꯌꯥꯝ ꯐꯖꯩꯌꯦ. ꯔꯥꯁꯤ ꯌꯥꯝ ꯂꯩꯌꯦ. ꯅꯪ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ? ꯁꯟ ꯆꯥꯕꯁꯦ ꯃꯥꯏꯁꯦ ꯔꯥꯁꯤ ꯂꯩꯅꯕ꯭ꯔꯣ? ꯅꯣꯏꯒꯤ ꯖꯥꯇꯤꯗꯣ ꯀꯔꯤꯌꯦꯕ? ꯖꯥꯇꯤ ꯈꯨꯟ ꯅꯠꯇꯕ. ꯖꯥꯇꯤꯗꯣ ꯃꯔꯤꯡꯅꯦ. ꯑꯣ ꯅꯣꯏ ꯃꯔꯤꯡꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯗꯣ ꯁꯟ ꯆꯥꯕꯩ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯂꯩꯕꯤꯔꯛꯎꯗꯅ. ꯂꯩꯌꯨ ꯍꯥꯏꯕ? ꯁꯟ ꯈꯛꯇ? ꯍꯣꯏ ꯅꯪꯅ ꯃꯁꯛ ꯐꯖꯕꯗꯣ ꯁꯟ ꯆꯥꯕꯩꯅꯤ ꯍꯥꯏꯗꯥꯏꯅꯦ. ꯑꯗꯨ ꯁꯟ ꯂꯩꯕꯤꯌꯨꯕ ꯑꯩꯒꯤꯁꯨ ꯁꯛ ꯐꯖꯅꯤꯡꯉꯥꯏ. ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯁꯛ ꯐꯖꯔꯝꯗꯧ ꯃꯥꯟꯕ꯭ꯔꯥ ꯊꯤꯔꯝꯗꯧ ꯃꯥꯟꯕ꯭ꯔꯥ? ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯈꯜꯗꯀꯣ ꯁꯤ ꯅꯨꯄꯤꯁꯦ ꯊꯤꯔꯝꯅꯤ ꯅꯠꯇ꯭ꯔꯒ ꯐꯖꯔꯝꯅꯤ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯈꯜꯂꯨꯕ. ꯅꯪ ꯋꯥꯈꯜ ꯑꯁꯦꯡꯕꯗꯗꯤ ꯈꯪꯗꯦ. ꯋꯥꯈꯜꯗꯗꯤ ꯑꯩꯁꯦ ꯐꯖꯩꯌꯦꯅ ꯈꯜꯂꯤꯀꯣ. ꯇꯥꯏꯕꯪꯗ ꯎꯅꯕꯗ ꯑꯩꯁꯦ ꯃꯁꯛ ꯊꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯪꯗꯦ. ꯀꯩꯅꯣ ꯃꯁꯛ ꯃꯨꯕ ꯂꯩꯁꯥꯕꯤ ꯃꯨꯔꯪ ꯇꯧꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯑꯩꯕꯨ ꯀꯣꯏꯔꯣꯏꯗ꯭ꯔꯣ? ꯍꯥ? ꯀꯣꯏꯔꯅꯤ? ꯑꯣ ꯑꯗꯨꯗꯤ ꯃꯁꯛ ꯐꯖꯕ ꯊꯤꯗꯕ ꯄꯥꯈꯪ ꯑꯣꯏꯔꯦꯀꯣ. ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯅꯤ ꯍꯧꯖꯤꯛ. ꯑꯉꯧꯕ ꯑꯣꯏꯔꯗꯤ ꯑꯩ ꯄꯥꯝꯃꯦ. ꯑꯉꯧꯕ ꯑꯣꯏꯔꯗꯤ ꯄꯥꯝꯃꯦꯕ. ꯑꯃꯨꯕ ꯑꯣꯏꯔꯗꯤ? ꯑꯃꯨꯕ ꯑꯣꯏꯔꯗꯤ ꯄꯥꯝꯗ꯭ꯔꯦꯕ. ꯑꯩꯗꯤ ꯃꯨꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ? ꯑꯉꯧꯕ ꯑꯣꯏꯍꯜꯂꯣ. ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ
ꯑꯉꯧꯕ ꯑꯣꯏꯔꯗꯤ ꯄꯥꯝꯃꯦ ꯑꯃꯨꯕ ꯑꯣꯏꯔꯗꯤ ꯄꯥꯝꯗꯦ ꯏꯃꯦ ꯑꯃꯨꯕ ꯃꯈꯩ ꯐꯣꯟ ꯇꯧꯕꯤꯔꯣꯅꯨ ꯀꯥꯟꯅꯔꯣꯏ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯐꯝꯃꯦ ꯑꯗꯣ ꯑꯩꯁꯦ ꯃꯨꯔꯦ ꯉꯥꯎꯅꯕ ꯍꯣꯠꯅꯧ ꯍꯥꯏꯁꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯅꯪ ꯈꯔ ꯍꯥꯏꯕꯤꯌꯨꯅꯦ ꯑꯉꯧꯕ ꯍꯤꯗꯥꯛ ꯂꯩꯀꯣ ꯑꯗꯨꯅ ꯑꯉꯧꯕ ꯐꯖꯅ ꯑꯉꯧꯕ ꯐꯖꯩ ꯑꯗꯣ ꯑꯩꯗꯤ ꯃꯨꯔꯒ ꯋꯥꯡꯉꯦ ꯀꯃꯥꯏꯅ ꯇꯧꯕ ꯅꯪ ꯃꯤ ꯋꯥꯡꯕꯁꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯑꯩꯗꯤ ꯋꯥꯡꯉꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯋꯥꯡꯉꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯀꯥꯐꯤ ꯇꯥꯔꯦꯀꯣ ꯀꯣꯏꯅꯕ ꯑꯩꯒꯤ ꯃꯤꯡ ꯍꯪꯉꯔꯣꯏꯗ꯭ꯔꯣ ꯍꯥꯏꯈ꯭ꯔꯕꯣ ꯅꯪ ꯑꯩꯒꯤ ꯃꯤꯡꯁꯨ ꯍꯪꯗ꯭ꯔꯤ ꯈꯪꯉꯕꯣ ꯅꯪꯒꯤ ꯃꯃꯤꯡꯁꯨ ꯀꯥꯎꯔꯦ ꯅꯍꯥꯟꯈꯩꯁꯨ ꯐꯥꯎꯅꯗꯅ ꯉꯁꯤ ꯈꯤꯇꯪ ꯐꯥꯎꯅꯔꯒ ꯃꯤꯡ ꯀꯥꯎꯔꯦ ꯍꯥꯏꯕ ꯃꯃꯤꯡꯗꯣ ꯀꯔꯤ ꯀꯧꯕ ꯍꯥ ꯃꯃꯤꯡꯗꯣ ꯀꯔꯤ ꯀꯧꯕ ꯇꯣꯝꯕꯤ 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 ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯒ ꯀꯣꯏꯃꯤꯟꯅꯕ ꯀꯥꯏꯗ ꯀꯣꯏꯃꯤꯟꯅꯕ ꯑꯩ ꯅꯪꯒ ꯀꯣꯏꯃꯤꯟꯅꯗ꯭ꯔꯤꯍꯦ ꯀꯣꯏꯃꯤꯟꯅꯔꯦ ꯑꯩꯗꯤ ꯈꯪꯗꯦꯗ ꯃꯁꯛꯇꯣ ꯎꯗꯤ ꯎꯈ꯭ꯔꯦꯗ ꯀꯥꯏꯗ ꯀꯣꯏꯃꯤꯟꯅꯕ꯭ꯔꯣ ꯑꯩ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯅ ꯎꯕꯗ ꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯎꯗꯦꯕ ꯑꯩꯗꯤ ꯎꯗꯦꯕ ꯇꯣꯝꯕꯤ ꯍꯥꯏꯕꯁꯤꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯁꯨ ꯈꯪꯕ꯭ꯔꯣ ꯑꯗꯨꯗ ꯑꯩꯈꯣই ꯁ꯭ꯄꯣꯠꯇꯣ ꯑꯗꯨꯗ ꯏꯁꯩ ꯁꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯋꯥꯔꯦꯕ ꯉꯁꯤꯒꯤ ꯁ꯭ꯄꯣꯔꯠꯇ ꯅꯪ ꯂꯥꯛꯄ꯭ꯔꯣ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯀꯛꯆꯤꯡꯗ ꯂꯥꯛꯄ꯭ꯔꯣ ꯅꯪ ꯀꯛꯆꯤꯡ ꯁꯤ ꯏꯝꯐꯥꯜꯗꯅꯦ ꯑꯩꯗꯤ ꯀꯛꯆꯤꯡ ꯅꯤꯉꯣꯜꯅꯦ ꯅꯪꯅ ꯏꯝꯐꯥꯜꯗ ꯆꯠꯂꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯏꯕꯥꯅꯤ ꯎꯅꯕ ꯌꯥꯔꯕ꯭ꯔꯣ ꯑꯗꯨꯝ ꯃꯇꯝ ꯊꯥꯔꯛꯑꯣ ꯑꯗꯨꯝ ꯅꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯔꯁꯨ ꯀꯣꯜ ꯇꯧꯔꯒꯅꯦ ꯑꯩ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯉꯥꯏꯔꯝꯒꯦ ꯏꯕꯥꯅꯤ ꯀꯣꯏꯅꯕꯁꯤ ꯌꯥꯔꯕꯣꯅ ꯌꯥꯔꯦ ꯅꯪꯅ ꯑꯇꯩꯗ ꯀꯣꯏꯔꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯥ ꯑꯇꯩ ꯅꯨꯄꯥ ꯀꯣꯏꯔꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯣꯏꯗ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯂꯩꯌꯦꯅ ꯑꯩꯅ ꯅꯝꯕꯔ ꯊꯤꯔꯒ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯀꯣꯏꯅꯁꯦ ꯑꯩꯅ ꯇꯨꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯂꯥꯁꯇ ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯝꯃꯨꯍꯦ ꯇꯨꯝꯃꯝꯗꯥꯏꯗ ꯅꯨꯡꯉꯥꯏꯅꯕ I love you. I love you guys. ꯑꯗꯨ ꯇꯨꯝꯈꯤꯅꯨ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯐꯥꯎ ꯁꯥꯟꯅꯈꯤꯁꯦ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯅꯤꯕ ꯁ꯭ꯀꯨꯜꯗ ꯀꯩꯗꯧꯕ ꯀꯅꯥꯒ ꯆꯠꯀꯗꯕꯅꯣ ꯍꯥ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯕꯣ ꯑꯥꯎ ꯀꯗꯥꯏꯗ ꯃꯤꯡ ꯆꯟꯕ꯭ꯔꯣ ꯆꯟꯗꯦꯗ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯗꯤ ꯀꯗꯥꯏꯗ ꯇꯝꯃꯤꯕ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯣ ꯑꯩꯁꯨ ꯇꯝꯕ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯅꯣꯏ ꯌꯨꯝꯗ ꯂꯩꯔꯒ ꯎꯝ ꯅꯪ ꯄꯨꯕꯤꯒꯗ꯭ꯔꯣ ꯄꯨꯕꯤꯒꯦ ꯃꯈꯣꯟꯒꯁꯦ ꯅꯧꯊꯗꯅꯀꯣ ꯌꯥꯝ ꯄꯨꯕꯤꯒꯦ ꯄꯨꯕꯤꯒꯦ ꯀꯥꯏꯅ ꯄꯨꯕꯤꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯣꯏ ꯃꯃꯥꯅ ꯍꯣꯏꯅ ꯆꯩꯔꯣꯏꯗ꯭ꯔꯣ ꯅꯣꯏ ꯅꯇꯩꯃ ꯂꯩ ꯍꯥꯏꯗꯣꯏꯅꯤ ꯅꯪꯕꯣ
ꯑꯗꯨ ꯃꯣꯏꯅ ꯆꯩꯔꯣꯏꯗ꯭ꯔꯣ? ꯀꯔꯤ ꯆꯩꯔ ꯑꯩꯗꯤ ꯂꯥꯛꯑꯒ ꯀꯗꯥꯏꯗ ꯂꯩꯗꯣꯏꯕ? ꯇꯨꯝꯃꯤꯟꯅꯔꯒ ꯃꯥꯒ ꯇꯨꯃꯤꯟꯅꯗꯣꯏꯅꯤ. ꯅꯪꯒꯁꯦ ꯃꯥ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯔꯦ. ꯍꯜꯂꯣ? ꯇꯨꯝꯃꯤꯟꯅꯔꯒ ꯑꯗꯣ ꯌꯥꯔꯕꯅꯤꯅ ꯃꯔꯤꯡꯒꯤ ꯏꯁꯩ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯂꯩꯔꯗꯤ ꯑꯝꯇꯪ ꯁꯛꯂꯛꯑꯣ. ꯑꯩ ꯇꯨꯝꯃꯒꯦ, ꯅꯪꯁꯨ ꯇꯨꯝꯃꯣ, ꯋꯥꯁꯨ ꯋꯥꯔꯝꯃꯅꯤ. ꯅꯪꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ. 시도 괜찮아야 돼. 아두기는 ꯀꯩ 애쇼할게. ꯀꯣꯏꯟꯁꯝꯅ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯇꯦꯛ ꯈꯛꯇꯪ ꯁꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯄꯥꯝꯕ ꯏꯁꯩ. 아무튼 가드다. 시도 그게 있어서 강대다. ꯅꯪꯅ ꯄꯥꯝꯕ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯁꯛꯂꯝꯃꯣ ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯣ ꯃꯪ ꯅꯨꯡꯉꯥꯏꯅꯕ. ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯑꯗꯨꯝ ꯁꯛꯑꯝꯃꯣꯕ. ꯍꯥꯏꯗꯤ ꯅꯪꯅ ꯏꯁꯩ ꯁꯛꯂꯝꯗ꯭ꯔꯗꯤ ꯑꯩ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯥꯖꯔꯣꯏꯕ. 애쇼 tumningeva. ꯍꯣꯏꯕ, ꯑꯗꯨꯗꯣ ꯅꯪꯅ ꯄꯥꯝꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯃꯇꯦꯛ ꯑꯝꯇꯪ ꯁꯛꯂꯝꯃꯣ ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯣ. ꯑꯩꯁꯨ ꯇꯨꯝꯃꯒꯦ. 나와 뭉치대. 야라고. ꯍꯥ? 따뜻따뜻한 ꯅꯪꯗꯤ ꯐꯖꯅꯁꯨ ꯁꯛꯇꯅ ꯑꯩꯅꯗ ꯀꯃꯥꯏꯅ ꯇꯥꯒꯅꯤ? tumningene. ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯇꯧꯕꯒꯤꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯃꯇꯦꯛ ꯑꯝꯇ. ꯅꯪ ꯑꯩ ꯈꯟꯗꯕ ꯃꯥꯜꯂꯤꯗ. 그래. ꯅꯪ ꯑꯩ ꯈꯟꯗꯕ ꯃꯥꯜꯂꯦꯕ, ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦꯕ. tumningeva. ꯁꯤꯡꯗꯣꯛꯈ꯭ꯔꯁꯤꯔ? 레이저티가 잡아라. ꯀꯩ ꯍꯥꯏ? ꯇꯥꯗꯤ ꯅꯪ ꯉꯥꯡꯕꯗꯣ. 일단 college. ꯆꯤꯟꯊꯗꯒꯁꯤ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤ. ꯍꯥꯏꯗꯣꯛꯈ꯭ꯔꯁꯤ ꯃꯌꯥꯝꯗ. ꯃꯥ ꯇꯧꯍꯜꯂꯣ ꯍꯥꯏ. ꯍꯜꯂꯣ? 그래. 내가 한국에 따들어. ꯕꯨꯅꯤꯌꯝ, ꯅꯪ ꯑꯩ ꯈꯪꯗ꯭ꯔꯣ? 강대. ꯈꯪꯗꯦ? ꯈꯪꯅꯕ ꯍꯣꯠꯅꯧ. ꯑꯩ ꯀꯛꯆꯤꯡ ꯃꯆꯥ ꯅꯠꯇꯦꯀꯣ. ꯑꯩ ꯀꯛꯆꯤꯡ ꯃꯆꯥ ꯅꯠꯇꯦꯀꯣ. ꯑꯩ ꯅꯣꯏ ꯈꯨꯟꯒꯤ ꯃꯤꯅꯦ. 그래. ꯇꯨꯇꯨ ꯍꯥꯏꯕꯗꯤ ꯀꯅꯥꯔꯣ? 김나트라. ꯆꯨꯝꯅ ꯍꯥꯏꯔꯛꯏ ꯃꯈꯣꯟꯗꯣ. ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯔꯤꯃꯁ. 건디 따이나. ꯑꯗꯣ ꯑꯩ ꯆꯦꯅꯦꯜꯁꯤꯀꯣ ꯃꯌꯥꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯤꯌꯔ ꯇꯧꯕꯤꯌꯨꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ. ꯑꯝꯇ ꯍꯥꯏꯔꯛꯑꯣ. 비디오 남라가 레라가. ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯌꯨꯕ. ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯇꯧꯕꯤꯌꯣ, ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯒꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯣꯕ. 그래. ꯃꯔꯤꯡ ꯀꯣꯄꯜ ꯍꯥꯏꯅ ꯍꯥꯡꯕꯅꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯇꯤꯚꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯤꯗꯨꯅ subscribeꯇꯧꯕꯤꯔꯝꯃꯨ.
kay maminto ka Maring Kopal. maring kupal da tawbil natradi landa tatlo 몽펌 나 하이니 마이도 란다 하이브디 몽펌 하이브니까 ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯣꯅꯦꯝꯒꯁꯨ ꯄ꯭ꯔꯦꯡ ꯉꯥꯏꯍꯥꯛ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯈꯪꯈ꯭ꯔꯕ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯗꯤ ꯈꯪꯈ꯭ꯔꯕ ꯆꯤꯡꯗꯤ ꯆꯤꯡꯅꯔꯝꯅꯦꯕ ꯉꯁꯥꯏꯗꯣ 난 아이나 프랭 아무튼 ꯇꯧꯈꯤꯕꯩꯅꯤ ꯅꯠꯇ꯭ꯔꯗꯤ ꯈꯪꯉꯦ ꯇꯥꯈ꯭ꯔꯕ ꯅꯠꯇꯦ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯑꯗꯨꯝ ꯐꯥꯏ ꯍꯥꯏꯁꯦ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯃꯤꯒ ꯃꯥꯟꯅꯗꯕ꯭ꯔꯕ ꯅꯪ ꯃꯈꯣꯟꯗꯣ ꯈꯪꯈ꯭ꯔꯕꯅꯤ ꯑꯩ ꯊꯧꯕꯥꯜꯁꯨ ꯅꯠꯇꯦ ꯏꯝꯐꯥꯜꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯊꯧꯕꯥꯜꯗꯒꯤ ꯃꯤꯁꯨ ꯅꯠꯇꯦ ꯏꯝꯐꯥꯜꯒꯤ ꯃꯤꯁꯨ ꯅꯠꯇꯦ ꯁꯤꯅꯦ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅ ꯀꯛꯆꯤꯡꯅꯤ ꯁꯤꯅꯦꯕ ꯅꯪ ꯐꯥꯔꯁꯇꯗꯤ ꯈꯪꯗꯦ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯌꯥꯝ ꯀꯩꯅꯣꯅ ꯆꯤꯡꯅꯥꯅ ꯉꯥꯡꯕꯁꯨ ꯇꯧꯗꯦ ꯅꯪ ꯑꯗꯨꯝ ꯅꯪꯒꯤ ꯅꯣꯔꯃꯦꯜꯗ ꯉꯥꯡꯉꯦꯕꯀꯣ ꯑꯗꯨꯅꯦꯕ ꯐꯥꯔꯁꯇꯗꯤ ꯈꯪꯉꯝꯗꯦꯗ ꯑꯩꯅ ꯅꯣꯛꯄ ꯀꯥꯟꯗꯕꯅꯦꯕ ꯅꯪ ꯈꯪꯉꯤꯗꯣ ꯐꯥꯔꯁꯇꯀꯣ ꯑꯩ ꯈꯪꯈ꯭ꯔꯕ ꯃꯈꯣꯟꯗ ꯑꯗꯨꯗ ꯑꯩꯅ ꯁꯥꯟꯅꯕ ꯁꯥꯟꯅꯕꯩ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯀꯣꯛ ꯁꯥꯟꯅꯁꯤꯜꯂꯦ ꯇꯕꯒꯨꯝ ꯂꯩꯈ꯭ꯔꯕ Oh my god. ꯑꯗꯣ ꯂꯥꯁꯇꯗꯤ ꯈꯪꯈ꯭ꯔꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯗꯣ ꯕꯣꯅꯦꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯆꯤꯡꯅꯒꯨꯝ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯝꯃꯦ ꯈꯪꯁꯨ ꯈꯪꯗꯕ ꯑꯗꯣ ꯈꯤꯇꯪ ꯈꯪꯂꯛꯑꯀꯥꯟꯗꯅꯦ ꯃꯥꯅ ꯁꯥꯟꯅꯕ ꯍꯦꯟꯖꯜꯂꯛꯏꯁꯤꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯗꯩ ꯍꯦꯟꯅ ꯃꯥꯅ ꯀꯣꯛ ꯑꯗꯣ ꯃꯌꯥꯝꯗ ꯕꯥꯏ ꯕꯥꯏ ꯑꯝꯇ ꯍꯥꯏꯔꯝꯃꯨꯁꯦ ꯃꯌꯥꯝ ꯕꯥꯏ 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 bye मैं